Department of Teacher Education Manipuri University na sinduna mapanlak suba Literary, Cultural and Sports Week ngasidagi hawdokre. Kurumjari SCB gi pawmiteng tabir basimbu taramnokchari paw sandokna pizari. Department of Teacher Education Manipuri University na sinduna numit humni chathagadaba mapanlak suba Literary, Cultural and Sports Week ngasidagi hawdokre. Hawdokpagi thoramda School of Mathematical and Physical Science ke Din Professor Sumitra Fanjobam, Dean of Students Welfare Manipur University Professor C.H. Ibohal, School of Education ke Din Professor Premnata Maisnamna chingba saruk yakhi. Thoram asina mahairoi singda literary, cultural amadi sports ki hiramda anauba lausing kaya phangani. Mahairoi singna thoram asi thawai yauna saruk yahaninge. It will give you the opportunity to make new friendships and you can discover hidden talents that you didn't know you had earlier. Suggestion is that you participate actively and enjoy the experience so that you have beautiful memories to carry on in life. Accepting defeat in a graceful manner is also very important because that builds your character and makes you respected. So finally, I wish you all the best for the coming week, and you will learn a lot of lessons which you will never get in your classroom because such kind of experiences you have it only when you participate and you experience. So with this, I wish the 9th Literary, Cultural and Sports Week a grand success. Soknariba lan asi loishinge hairagadi political dialogue, political solution natana atopa lambi leiroi haina National Awardee Wangkem Sobana Kumbi Municipal Council ge Ward number 4 Kumbi Airota Pangthokiba miyamgi khana nainabagi mifamda haikre. Mifam aduda team of Wangkem Sobana Kumbi AC ge tongan ba khungangsingda leiriba miyamgi awa ana leita laira kana leijadra sing hakchangi fibamda miyamdagi khenaraba sing yauna awat apa singda angamba mateng pangba yauna mafam kharada chatpa yadana leiramba lambi thong kaya team of Wangkem Sobana samjin kiba kaya adu khanglakpa amadi urubadagi apenba poklaba Kumbi IB Road ke 29/17 polling station dagi imung chamaga taragi voter chahum yankai mukna Wangkem Sobaga puna chatminaragani haiduna amata oina lepminaki. Wangkem Sobana makatana drug thingnanaba Manipur government na war on drug haiduna changsiliba asi thamoi sengna changsinbagi mamidi ngasi fawba aikhoigi miyamna uba ngamdri. Ngasigi nahasing asi tungi asset ni, tungi yumbi ni, tungi future asi nungaina laige hairabadi aikhoigi nahasing semgatpa mathau tai aduna ngasidi Manipurgi nahasing asi ayamba drug sizinare. Drug sizinanaba asina tungi future mami samjilakle masidagi kange haiba tarabadi aikhoigi nahasing nisagi ipaktage lapthok hanba mathau tai haiki. Aina head board karga lana si lotion gani habanati adu policy program butoga lana se lotion ga targani avoi huji majai singa se susan bu sa prangamdre kamu bisa prangamdre any singi jaga ma sa pramatamda adu ki maji kuyong ki batwe avoi pai na kana mapalong da sapti lambe na se amata le ka avoi je ngai ok chahuda luiba nga ga sa panare hedo pongamdre haiba problem me amdi na se masi puru matamda ai ki thungoida adu ki mati nungai to phoje aduga akhui society asi akhui tungi pungsi ase nunga henge haba targadi nasigi nahasing ase sipa patar kawe nasigi nahasing ase akhui tungi future gi pillar ni akhui tungi future gi ase ni akhui tungi future ase nunga henge haba targadi nasigi nahasing ase sipa patar kawe KVK Infal East amasung Arapti Uru Farmer Association na punna kusamnaduna Bigsit Krisik Sankalp Abhiyan ge thauram ama Arapti haining makhongda pangthokre. Thauram aduda Kyamgai Muslim Arapti Gram Panchayat ke chairperson Waheng Bam Birchandra amadi Arapti Urup ke Longmi Yangkhai Humpu Romsu saruk yakhi. Thauram aduga mari leinana KVK Infal East ke SMS
Soram Molibalana Kauna Thaba amasung nga yoktuna eco farming tawraga lawmi amana chahi amada lupa lakh ahum dagi ahum makai fawwa tanba yai. Thaina dagi chanarakpa kaunana saba makhal mathelgi pothok sing puthokpa mathau tai phongdokhi. Indian Red Cross Society Thobal District Branch ta mifam pangthoktuna handak Ahmedabad ta plane kaiduna miyoi kaya laikhidaba amadi thokdok aduda laikhidrabi Kongrai Latpam Nganthoi Sarma amadi Lamunthem Singson gi mafamda awaba phongdokre. Kanglaipak Students Association KSA nasu Kanglaipak Manipur dagi Kongrai Latpam Nganthoi Sarma amadi Lamnumthen Singson na plane kaibagi thokdokta laikhidaba adubu awaba phongdorakli. Laikhidrabagi imung manungi awabadasu KSA na saruk yari hairi. Huzik atemba break amatang lauminasi. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwadi gi maru riba liver gi damukta di kari section thorang lo birib. Novochem health care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. Break ki matung makhatarapa pauda Western College Konthauzam gi governing body gi former secretary Konthauzam Ibocha Maite na laikhidabada college asina awaba phongdokre. Mamang thagi tang tara mathoi dagi Moirang Multipurpose Higher Secondary School ground da District Football Association Moirang na sinduna team taruk na saruk yaduna chatharakpa 5th Kaisam Babu Memorial Senior Division Football League 2024-25 ki final match nong singi fibam na fattabana maram oiduna matam kaktana yaithoktuna lakhiba adu lakliba tang tara mangage nungthilgi pung ani makai taba matamda ground asimakta da MLA Bisnupur AC Govindas Konthauzam MLA Moirang AC TH Santi amasung KNK Foundation ge Chairman Uttam Kumar Ningthauzam na maru oiba miyoi sing oiduna pangthoklagani. Chathariba League asigi final match ta KNK Kaibul amasung ELSA Naren Sena anina sanaragani. Aroibada maroiba pau amuka na pizari. Department of Teacher Education Manipur University na sinduna 8 lakh suba Literary, Cultural and Sports Week na sidagi hawdokre. Huzik fawbagi oina ISTV na pizza ba pau matang asida losinjare miteng tabir ba pumna mapu amuka na krumjari.